Fubala maningda kuki militant singna ngaha numidang nongmay kapsilakre. Ngaha numidang pung nipan lom taba matamda Fubala mitay khulgi maningthang basarukta. Chinglomdagi kuki militant singna nongmay kapsinduna landasilakre. Maduda khulngakpa khunja volunteer singna handuna nongmay kapkhidi haire pawasina hai nongmay kapsilakpa do pung 8 minute kuntra fawba chatharaba matungda ngaihak lepluraga amukana nongmay kapagi thabak chatharakhe. Loinana ngahan ahing pung 1 minute kuntra dagi 3 minute kuntra fawbada matan oina kuki militant singna nongmay kapsilakhi haire. Kuki militant singna nongmay kapsilakpa sigi matungda ngarang ayuk angan badagi hauna khulngakpa khunja volunteer singna akan ba section thawrangi thabak laukhatpa haukhrai. Loidana state security force sing laktuna ngak sen bagi thabak paikhat pinabaso khunja singi maikaidagi mari leina balai ngake authority gi maikaida haijakre haire. Nongmay amasung maru laukibagi CBI gi teamna thijin humjin ba haukhrai. Handak Bisnupur district ki Naral Saina maningda leiba ani suba Indian Reserve Battalion dagi masing yamlaba miyam thomjilaktuna nongmay amadi maru kaya laukiba dugi matangda CBI na case laukhalakpadagi makata na thijin humjin bagi thabak sathaba haukhrai. Ngarang ayuk pung 8 minute kuntra rom taba matamda CBI gi team ama laktuna hairiba second IRB asida changduna thijin humjin bagi akan ba thabak sathakhe. Loinana numit aduda battalion asidagi nongmay amade maru kaya yamna lauke nongmay lawba lakliba miyoy sing adu kana kanano karigidamakta nongmay lawba lakliba no haibana chingbagi maram kaya akan ba mawongda CBI gi team aduna thigat pa haukhre haire. Moredagi lanjilaktuna relief camp da lairakhiba BDF ama ngarang laikhidre. Haujik thokliba kanglup ki lal asina maram oiraga moredagi lanjilaktuna Wangjing Kodongpokpi Sports Complex da SO DCEC na sinduna hangdogliba relief camp da laiba BDF personnel ama masagi anaba na maram oiduna ngarang ayuk laikhidre. Laikhidraba BDF personnel adugi maming mayanglangbam inausing chahi nifu apokpa laikhidraba thomba kauwe More Ward number 8 Bazar maningdagi nei. Amaromda laikhidraba inaugi mapamda SO DCEC gi president Thongam Rojen Singh amade atai member singna ikai khumnaba utpaga loinana awaba phongdokre. Laikhidrabagi thawai mirel na taibang semba mapugi manakta ingna signa leirunabagi damak thawni jakhe. Laikhidrabagi aroiba mathau mangam Wangjingda leiba SODC EC na maruoiba thaudang lauduna ngarang pangthokre haire. Romi Maitai na best director gi mana fanglei Russia ge Kazan City da pangthok pataraga 8 suba Kazan International Muslim Film Festival da Romi Maitai na best director gi mana fanglei. Festival asi saliba tha asigi September session manga dagi 8 fauba Kazan City da pangthokibane. Festival asi da tongan balaiba kaya dagi punna film chamaga kuntaret thajilakpada main competition gi film tara khangatpada Romi Maitai gi film aikhoi gi yumsu yawrakhibane. Laibak singi manungda Greece, Turkey, Iran, Iraq, Russia, Syria, Morocco, Tajikistan singba yaure. Aikhoi gi yum hairiba film asi hana mamangda USA da pangthokpa Indie Meme dasu Best Narrative Film Award Fibreski Best International Film loina na sahi asigi hompuga 8 suba National Film Award ki Best Manipuri Feature Film gi manasu phangkhrabane. Loisin bagi thauramasi da Karl Marx Street ta leiba maming leidaba Kazan City Hall da Republic of Tatarstan ge Deputy Prime Minister na khuyak piduna mana asi yanthokibani haire.